Yamna Tamthiba Laibak Thiba Thoudok April Tang Taragani Imphal Dagi Ukhrul Tamna Chatkhibagi Lambida KUKI KHUTLAI PAIBA NARCO terrorist SINGNA LANDASINDUNA TANGKHUL PHURUP ki MEEWOI ani PUNSI PIKHAM-NAHANKHIBA asi HAKCHINA LOUBAGA LOINANA Thoudok asi TARAINA LOUDE HAINA AMSU gi MAIKEIDAGI PHONGDORAKLI All Manipur Students Union AMSU gi Information and Publicity Secretary Sartor Rengner Komna Thadorakpa Cherol amada Haukiba chahi lising ani kunga humdoi May ahum Dagi Ukhrul Lana se Lamdamasida Noma Kangdana Changsilakliba Mitop Singh Maruina KUKI NARCO terrorist Singna Mitay Furupta Unsinduna Michami Kya Hatpadagi Hendoktuna Mayum Makai Fauba Tumna Mai Thadok Pikre Ngasi di Lamdamasigi Yalahumi Singbo Masagi Pokna from Lamdandagi Mutanaba Fonga Changsilakpa Lalong ni Haibasi Nomo Nomagi Mayek Senglakli Laibak asigi mapi mapa oiripa singna ngasi lamdamasida KUKI NARCO terrorist singna logi wangmada yelhomi singi mathakta chatharakli balana se khudakta lephanduna lamhen tuelma singasi logi oiba thabak paikhat hoba fagani amadi ngasi lamdamasida thorakliba central forces sing asi mecham miyangi punsi ngak senaba laklibra natraga lamdamasigi yelhomi sing muthanaba lahonaribra KUKI NARCO terrorist singda phongna amadi lona mateng pangshinba laklibra haibasi miyangge chobo wahangama oirekli matam chana laibak asigi mapi mapaoiriba singna thabak paikhat haudrabadi miyangge asauba asina khangba ngambagi wangbada lankrabadi manipur khangaudana niglakpa yai haiba cheksinwa thamlakli